Awaba kaya Khangduna Hamaski Mayokta Leptana lan Chathakhigani Netanyahu. Israel ki Prime Minister Benjamin Netanyahu na ngahan Israel ki miyamda haujik sathariba lan famasida Israel miyamda akan basaina fawrabasu amade awaba kaya thengnarabasu Hamasinggi mathakta sathariba lan asi makhata na Chathakhigani haiba wafam phongdorokre. Iran ki Supreme Leader Khamenei na Muslim laibaksing na thaw amadi chinjaki pothoksing Israel da pidana bakhangan kre. Mahang na haujik Gaza Strip ta sathariba Israel ge heavy bombardment asi loisnanaba demand tawri haiba wafam so state media report na phongdorokle Gaza Strip sinthung na internet phone network mapungpha na kakthatre semjinba da saiwal amarom sangkhigane Israel lanmi na Gaza Strip ta paksan na satharakpa ground operation da ngahandagi Gaza manung sinba thung na internet amadi phone network sing mapungpha na kaktatuna sizinaba yahan khidre haina Palestine Communication Agency na phongdorokle Putin na nuclear test ban treaty Handokhre. Russian President Vladimir Putin bo Russia bu comprehensive nuclear test ban treaty rectification revoke tawbagi law ama sagwalsel numita khuyak pi khre 1996 ta khuyak pina khiba treaty asina makhal khudingi nuclear bomb pokhai handuna changyeng tawba thingba thamduna lagle hai riba treaty asi yamna kan Russia ki mathakta tawdaba yade haiduna yengsinba law amadi oikhide maramdi atopa nuclear khulai sariba United States China amade atai laiwa kharana comprehensive nuclear test ban treaty asi rectify taw haiba yadana lakhibane Russia na treaty asi dage handorokhiba sina Russia na mughana nuclear khulai changyeng torokba yabagi thajaba leihallai